ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯃꯆꯥ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯊꯥꯡꯒꯠꯄꯤꯗꯕ ꯏꯒꯅꯣꯔ ꯇꯧꯕꯤꯕ ꯐꯣꯟ ꯇꯧꯔꯛꯂꯒꯁꯨ ꯊꯥꯡꯒꯠꯂꯒꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯊꯠꯄ ꯃꯃꯜ ꯊꯝꯕꯤꯗꯕ ꯅꯪꯅ ꯉꯁꯤ ꯃꯃꯜ ꯊꯝꯈꯤꯕꯗꯣ ꯃꯇꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯃꯜ ꯊꯝꯍꯧꯕ ꯍꯌꯦꯡ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯣꯜ ꯂꯥꯛꯂꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯐꯣꯟꯗ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯕ ꯃꯣꯝ ꯍꯥꯏꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯁꯦꯞ ꯇꯧꯗꯨꯅ ꯂꯩꯕ ꯃꯈꯣꯏꯒꯤ ꯐꯣꯟ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯦꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯇꯧ ꯀꯔꯝꯅ ꯐꯥꯎꯏ ꯍꯥꯏꯕꯗꯣ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯃꯇꯝ ꯑꯃꯗ ꯐꯥꯎꯔꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯍꯥꯏꯕ ꯑꯋꯥꯕ ꯑꯁꯦ ꯏꯁꯣꯔ ꯑꯁꯤꯅ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯕ ꯑꯗꯨ ꯈꯛꯇꯗ ꯄꯤꯒꯅꯤꯕ ꯏꯁꯣꯔꯁꯨ ꯈꯪꯉꯤꯕ ꯃꯁꯤꯒꯤ ꯃꯤꯑꯣꯏꯕ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯄꯤꯔꯒꯗꯤ ꯃꯥ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯃꯤꯑꯣꯏꯕꯗ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯄꯤꯔꯣꯏꯕ ꯅꯪꯉꯣꯟꯗ ꯉꯁꯤ ꯑꯋꯥꯕ ꯄꯤꯔꯤꯕꯗꯣ ꯃꯗꯨ ꯈꯥꯡꯗꯨꯅ ꯆꯠꯄ ꯇꯝꯃꯨꯕ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯃꯗꯨꯅ ꯑꯐꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯀꯅꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯗꯨꯃꯛꯄꯨ ꯂꯥꯏ ꯈꯣꯔꯝꯕ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯊꯣꯛꯂꯒ ꯂꯥꯏꯒꯤ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯂꯥꯏ ꯅꯤꯡꯕꯒꯤ ꯃꯇꯝ ꯑꯁꯦ ꯃꯥ ꯁꯪꯖꯗꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯟꯕ ꯈꯣꯠꯄ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯨ ꯑꯁꯤꯗ ꯍꯥꯏꯕꯅꯦꯕ ꯁꯔ ꯌꯦꯡꯉꯨ ꯑꯩ ꯃꯇꯝ ꯈꯔꯗꯪ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯑꯩ ꯃꯟꯗꯤꯔꯗ ꯆꯠꯂꯗꯨꯅ ꯏꯁꯣꯔ ꯈꯣꯔꯝꯂꯨꯒꯦ ꯍꯥꯏꯔꯗꯨꯅ ꯉꯁꯥꯏꯒꯤ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯖꯕꯅꯦꯕ ꯉꯁꯥꯏꯒꯤ ꯍꯥꯏꯖꯕ ꯑꯁꯤꯗ ꯃꯄꯨ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯩꯕ ꯃꯄꯨ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯐꯔꯦ ꯅꯪ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯅꯪꯅ ꯏꯁꯣꯔꯕꯨ ꯈꯣꯔꯝꯂꯨꯒꯦ ꯃꯟꯗꯤꯔꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯂꯨꯔꯣ ꯑꯗꯣ ꯅꯪꯅ ꯆꯠꯄ ꯑꯁꯤꯗ ꯃꯁꯤꯒꯤ ꯂꯨꯄꯥ 100 ꯑꯁꯤꯁꯨ ꯄꯨꯔꯒ ꯏꯁꯣꯔ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯂꯦꯕ ꯆꯠꯂꯕ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯆꯠꯇꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤꯅꯦꯕ ꯃꯥꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯥꯒꯤ ꯃꯁꯥꯗ ꯄꯩꯁꯥꯗꯤ ꯁꯨꯝ ꯌꯥꯎꯗꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯁꯨꯝ ꯆꯠꯄ ꯑꯁꯤꯗ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯤꯕ ꯑꯃ ꯊꯦꯡꯅꯕꯅꯦꯕ ꯆꯥꯛꯅꯤꯕꯁꯦ ꯆꯥꯛ ꯌꯥꯝ ꯊꯤꯅ ꯂꯥꯝꯂꯦꯕ ꯃꯈꯨꯠꯇ ꯄꯩꯁꯥ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯄꯨ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯂꯥꯏ ꯑꯗꯨꯗ ꯊꯥꯗꯕꯤꯌꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯂꯒ ꯉꯁꯥꯏꯒꯤ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯄꯤꯖꯔꯝꯕꯅꯦꯕ ꯆꯥꯛ ꯄꯤꯖꯔꯕ ꯇꯨꯡꯗ ꯂꯨꯄꯥ 100 ꯑꯗꯨꯗꯒꯤ ꯂꯨꯄꯥ 2 ꯈꯛꯇ ꯂꯦꯝꯕꯅꯦꯕ ꯅꯨꯄꯥꯁꯤꯅ ꯈꯟꯕꯅꯦꯕ ꯐꯔꯦ ꯀꯔꯤꯗꯤ ꯇꯧꯒꯅꯤ ꯂꯦꯝꯂꯤꯕ ꯂꯨꯄꯥ 2 ꯑꯁꯦ ꯏꯁꯣꯔ ꯑꯁꯤꯗ ꯑꯩ ꯊꯥꯗꯔꯒ ꯈꯨꯔꯝꯂꯝꯂꯒꯦ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯋꯥꯁꯨ ꯋꯥꯅ ꯃꯥꯅ ꯃꯟꯗꯤꯔ ꯑꯁꯤ ꯌꯧꯔꯦ ꯃꯟꯗꯤꯔ ꯑꯁꯤ ꯌꯧꯔꯕ ꯇꯨꯡꯗ ꯏꯁꯣꯔ ꯑꯁꯤꯗ ꯈꯨꯔꯝꯂꯦꯕ ꯂꯨꯄꯥ 2ꯁꯦ ꯊꯥꯗꯔꯒ ꯏꯁꯣꯔ ꯑꯗꯨꯅ ꯂꯥꯛꯂꯒ ꯉꯁꯥꯏꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯃꯪꯗ ꯍꯥꯏꯔꯔꯕꯅꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯂꯨꯄꯥ 100ꯗꯒꯤ ꯂꯨꯄꯥ 2 ꯇꯥꯕ ꯑꯗꯣ ꯑꯩ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯪꯑꯣꯏ ꯀꯩꯑꯣꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥ ꯑꯉꯛꯄ ꯐꯪꯕꯅꯦꯕ ꯃꯥꯅ ꯈꯟꯕꯅꯦꯕ ꯑꯩꯅꯗꯤ ꯂꯨꯄꯥ 100 ꯄꯤꯈꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯂꯨꯄꯥ 100ꯗꯒꯤ ꯂꯨꯄꯥ 2 ꯇꯥꯕ ꯐꯪꯂꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕꯁꯦ ꯂꯨꯄꯥ 2ꯁꯦꯅ ꯉꯁꯥꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯥꯁꯦ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯕꯅꯦ ꯑꯉꯛꯄ ꯐꯪꯂꯕꯅꯦꯕ ꯅꯨꯄꯥꯁꯦ ꯂꯥꯏ ꯈꯨꯔꯝꯂꯗꯨꯅ ꯃꯄꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯄꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕꯅꯦꯕ ꯁꯔ ꯅꯪꯅ ꯄꯤꯔꯝꯕ ꯄꯩꯁꯥ ꯑꯗꯣ ꯑꯩ ꯏꯁꯣꯔꯗ ꯀꯠꯂꯝꯂꯦ ꯍꯥꯏꯔꯗꯨꯅ ꯉꯁꯥꯏꯒꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯄꯅꯦꯕ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯅꯪꯅ ꯄꯩꯁꯥ ꯑꯗꯣ ꯀꯠꯂꯝꯂꯦ ꯑꯗꯨꯕꯨ 100ꯗꯒꯤ ꯂꯨꯄꯥ 2 ꯇꯥꯕ ꯀꯠꯂꯝꯂꯤꯕ ꯂꯨꯄꯥ 2ꯗꯨꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯦ ꯁꯤꯅꯤꯕ ꯃꯁꯤ ꯍꯪꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯗꯣ ꯑꯉꯛꯄ ꯐꯪꯂꯦꯕ ꯀꯔꯤꯅꯣ ꯁꯔꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯔꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯤꯔꯤꯕ ꯑꯗꯨꯃꯛꯄꯨ ꯁꯔ ꯑꯩꯅ ꯏꯁꯣꯔꯗ ꯀꯠꯈꯤꯕꯗꯤ ꯂꯨꯄꯥ 2 ꯈꯛꯇꯅꯤ ꯑꯗꯨꯒ ꯂꯨꯄꯥ 100ꯗꯒꯤ ꯂꯨꯄꯥ 2 ꯇꯥꯕ ꯐꯪꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯖꯅ ꯈꯟꯊꯕꯤꯌꯨꯕ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯈꯣꯔꯝꯂꯗꯨꯅ ꯄꯩꯁꯥ ꯂꯤꯀꯣꯟ ꯀꯠꯂꯤꯕ ꯈꯣꯠꯂꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯔꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯊꯥꯗꯔꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯂꯗꯨꯅ ꯈꯨꯔꯝꯂꯤꯕꯗꯣ ꯏꯁꯣꯔꯅ ꯂꯧꯕꯤꯔꯝꯒꯅꯤ ꯈꯟꯕ꯭ꯔꯕ ꯅꯪ ꯐꯅ ꯄꯩꯁా ꯄꯥꯏꯔꯕꯁꯨ ꯅꯪꯅ ꯐꯅ ꯄꯩꯁꯥ ꯊꯥꯗꯗꯨꯅꯁꯨ ꯏꯁꯣꯔꯅ ꯅꯪꯅ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯣ ꯂꯧꯕꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯂꯩꯇꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯀꯅꯥꯒꯨꯝꯕ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯛ ꯊꯜꯍꯟꯕꯤꯔꯕ ꯏꯁꯣꯔꯅ ꯅꯪꯒꯤꯗꯃꯛꯇ ꯎꯕꯤꯒꯅꯤꯕ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯈꯟꯖꯅꯤꯡꯉꯥꯏꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯂꯩ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯊꯥꯗꯔꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯂꯗꯨꯅ ꯃꯗꯨꯗ ꯀꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯂꯥꯏꯔꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯅꯥꯒꯨꯝꯕ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯕꯨꯛ ꯆꯥꯛ ꯊꯜꯍꯟꯕꯤꯕ ꯃꯗꯨꯗ ꯈꯛꯇꯗ ꯏꯁꯣꯔꯅ ꯅꯪꯅ ꯅꯤꯖꯔꯤꯕꯗꯣ ꯑꯗꯨ ꯎꯕꯤꯒꯅꯤꯕ ꯑꯩ ꯑꯂꯣꯏꯕꯗ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯖꯒꯦꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤ ꯁꯦꯝꯂꯛꯄꯗ
लाखिबगी टिकेट सु कक्तुना थारखिबा अदुगा हनखिबगी टिकेट सु कन्फर्म निबा नंगना फना होनारदुना सु नंगी हनखिबगी टिकेट असे नंग कैदौनुदा कैंसिल तौबा ngamdoiba मरम असिना हिंगलिबा पुंसी असे मसी महाव लैना हिंथो होबा नुंगाइ थो होबा पेना थो होबा लैतबा लाइराबगी मतेंग पांग होबा नंगना ngamjaba खरा अदुना मियोइबा कया अमागी पुक थलहनम होनौबा नंगना ngasi tawkibada madugi matungna nawanda su phangganiba so guys thank you so much ai wari asibu yengbiriba myam wari asida khajikang phawba nakoi da kana bi butho ga dinu sibiduna dasna ai gi channel ase subscribe tawbu kawbirangono subscribe ki button adu nakoi yo ne free oi bani nakoi gi subscribe amamna ai gi punsi da ahongba kya ma pubirakani lakadaba matam su masi gumba phajaba wari kya ma puduna lakpa ngambo jage thengnarasi ai gi mathangi video da matam adu phawgi da makta kainarasi bye bye